Ahanumagtada Kanglei channel top 3 bu meeting tabiriba amadi ISTV bu yengbiriba pumnamakpu Oinam Merina Chanu na taram nokcheri. Channel asina miyamgidamakta thogal tawjarakpa chahi ani mapung phare. Channel asina miyamgidamakta thogal tawjabada miyamgi pukningna penbidona channel asibu support tawi hinghanbibagidamakta aduki matik hainingai leitana thagapa phongdokchari aduga khoigi Kanglei channel gi maikaidegi mayam khoigi crew members singi mahut chinjaraga Oinam Merina Chanu na mayam degi khoigi Nasigi channel asibu hen mai pakpo oinabegidamakta yaifa thawjala du nijari. Kanglei channel top 3 thoram asi piklaba iramdam asibu malemgi mafam sinba thongna khajiktang orabasu saktak chabangam nabagidamakta thoram asi puthokchabani. Kanglei channel asta yariba music video album amadi film isai sing astegi numit kunigi manungda fanglakpa views amadi like singadudagi mathang manaw naina semlaga thoram asi puthokchabani. Ngasi Kanglei channel top 3 gi taramari shuba episode asida kari karamba isaina ahanba anishuba amadi ahum suba mafamda leibage haibado aikoi punna khangminaras. Nasi top 3 gi taramari shuba episode asida ahanumagtada ahum suba mafamda leiba isai adu mayamda hana khanganjaiga isai adu di 1,35,279 views amadi 2,548 likes phangdaba isai adu di nachu Shaina wai wai taribi tuja nang bushak endi Shaina wai wai taribi tuja nang bushak endi Shimat pet ke ba anna amuk yenglam shaina wai wai taribi tuja nang bushakhendi achum shimat pet ke ba anna amuk yenglam shaina wai wai taribi shaina wai wai taribi Isai asigi producer na Durba amadi Giris Laishram na oibiri Sujit Lai na saisakliba isai asida Khaba Priya Usha amadi Johnson maru oiba saktam langbiduna Nausa Sana na direction pibiriba isai asida Usha Sujit Lai amadi Lioba unaduna isai asi kamdona mai pakna puthokibano haibado aikoi ma'am puni yeminase ahanumagtada Usha bu Kanglei channel gi maikaidegi taram nokcheri Usana act tawbikiba music video album amana ngasi akoi Kanglei channel gi top 3 manungda top 3 chalakpa sida kari fawibege khajitang phongtokpiu isai asigi crew member amadi viewers singbo ehana thagatpa phongdokjari aduga
ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯦꯛ ꯈꯔꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯍꯥꯛꯅ ꯇꯧꯖꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯖꯅꯤꯡꯏ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦ ꯅꯥꯎꯔꯦꯝ ꯆꯤꯡꯂꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯆꯦ ꯎꯁꯥꯁꯦ ꯅꯩꯔꯦꯍꯦ ꯀꯃꯦꯟꯁꯤꯗ ꯀꯩ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯛꯑꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯑꯦꯜꯕꯝ ꯑꯁꯤꯗ ꯅꯥꯎꯔꯦꯝ ꯆꯤꯡꯂꯦꯝꯕꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯁꯤ ꯍꯥꯏꯖꯅꯤꯡꯏ ꯎꯁꯥꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯎꯁꯥꯅ ꯇꯧꯔꯨꯕ ꯃꯊꯪꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯑꯣꯏꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯂꯤꯑꯣꯕꯨ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯁꯨ ꯀꯪꯂꯩ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯂꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯥꯆꯣꯝ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯅ ꯇꯣꯞ 3 ꯆꯠꯂꯛꯄ ꯁ꯭ꯇꯦꯖꯇ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯤꯑꯣꯅ ꯀꯔꯤ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯅꯥꯆꯣꯝ ꯍꯥꯏꯔꯤꯕ ꯑꯦꯜꯕꯝ ꯑꯁꯤꯗ ꯇꯣꯞ 3 ꯆꯠꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯦꯜꯕꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯣꯞ 3 ꯆꯠꯂꯛꯄꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯇꯧꯖꯔꯨꯕ ꯃꯌꯥꯝꯗꯣ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯖꯩ ꯂꯤꯑꯣꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯏꯁꯩꯁꯦ ꯅꯝꯕ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯂꯩꯕꯒꯦ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯨꯇꯤꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯁ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣꯏꯔꯣ ꯋꯥꯏ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯅꯣꯛꯅꯤꯡꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦ ꯁꯨꯇꯤꯡ ꯇꯧꯕ ꯃꯅꯨꯡꯁꯤꯗ ꯑꯗꯒꯤ ꯁ꯭ꯄꯣꯔꯠ ꯃꯐꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯆꯠꯄꯗꯁꯨ ꯍꯥꯏꯗꯤ ꯐꯛꯅꯨꯡ ꯌꯥꯎꯔꯛꯇꯕ ꯈꯣꯠꯇꯕ ꯇꯧꯕꯗ ꯃꯈꯥ ꯊꯥꯔꯒ ꯃꯦꯀꯞ ꯇꯧꯁꯟꯕ ꯑꯗꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯂꯤꯑꯣꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯂꯤꯑꯣꯒꯤꯗꯃꯛꯇ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯂꯤꯑꯣꯅ ꯇꯧꯔꯨꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯐꯥꯎꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯪꯂꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯑꯆꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯤꯌꯣ ꯍꯥꯏꯅ ꯑꯩꯒꯤꯁꯨ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯖꯔꯤ ꯁꯨꯖꯤꯠꯄꯨ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯤꯛꯂꯝ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄꯤꯈꯤꯕ ꯅꯥꯆꯣꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯁꯤꯅ ꯇꯣꯞ 3 ꯆꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯏꯁꯥꯃꯛꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯄꯨꯊꯣꯛꯈꯤꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤ ꯌꯥꯝ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛ ꯁꯨꯔꯖꯤꯠ ꯏꯁꯥꯃꯛꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗ ꯏꯁꯩꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯕꯒꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯕ꯭ꯔꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯣꯁꯇꯤꯛ ꯃꯇꯝꯒꯤ ꯆꯠꯅꯔꯤꯉꯩꯒꯤ ꯑꯦꯀꯣꯁꯇꯤꯛ ꯏꯐꯦꯛ ꯄꯥꯏꯕꯤꯔꯝꯕ ꯑꯩ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯀꯣꯟꯁꯝ ꯕꯤꯃꯣꯜ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯏꯕꯤꯕ ꯏꯁꯩꯅꯤ ꯁꯨꯔꯁꯨ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯒꯤꯇꯔꯤꯁ ꯑꯃꯁꯨ ꯂꯩꯀꯣ ꯀꯣꯟꯁꯝ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯑꯦꯠꯂꯤꯁ ꯁꯤꯒꯤ ꯏꯁꯩꯁꯤ ꯊꯤꯝꯁꯤ ꯌꯦꯡꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ꯄꯤꯔꯛꯄꯗꯒꯤ ꯑꯩꯅ ꯃꯣꯏꯅꯤꯒꯤ ꯐꯦꯚꯔꯗ ꯏꯁꯩꯁꯤ ꯄꯨꯊꯣꯛꯆꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯃꯕꯥꯅꯤꯃꯛꯇ ꯍꯣꯏ ꯁꯨꯔꯖꯤꯠꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕꯒ ꯂꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯗꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕꯤꯌꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯪꯂꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯀꯪꯂꯩ ꯆꯦꯅꯦꯜꯕꯨꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯁ꯭ꯇꯦꯖꯇꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯋꯤꯁ ꯇꯧꯖꯔꯤ
Makha Satazarappo oina anishuba mafamda laiba isai adu mayamda khanganjage isai adudi 1,45,875 views amadi 4,125 likes fanglaba isai adudi mitlu pirang. Halle mi mana draba punshi
nangdi ifamdagi nungsiba ngamlaroi awaba piningdabana laptopani nungsi kainarasi nungsibi Isai asi Nausa Sanana direction pibiduna daina account producer oibiribe isai asida Bruce Usam K Johnson amadi Roslyn Chanu na saisak piribe isai asida Avi Priya amadi Sadananda Mama Lalita bina chingba maruoiba saktam nangbiri isai asigi matangda Rovi Arya Nausa Sana amadi Roslyn Chanu ga unaduna isai asi kamdona mai pangna puthokibano haibado ekoi puna yengminase Rovi Ariana music direction PV ki ba mitlu pirang hari ba isai isna top 2 chalak pasida kari fongdok ning bage habado khajitang fongdok pi mitlu pirang na second tarak pasida yam harau je gi namtadi adupu matam duda yamna tel matam ma phangmududa haibadi aina yam phajana tawning mudu su phangautre adupu second tarak pada yam ngai phauje isai sigi matangda kamena ma kaklo khochege Rovindro Thodamna sumna emoji rek akhoi love ki rek myam se pibire ko adu duga speechless sai rek kari fongdok ning bage si matangda Rovindro bu full support to bi rapui makta yam thakat chai ai ta Ruby Aryan bu khoi gi Kanglei channel gi mai kai digi adu ki matik haninga letana thagat chaba fongdok chari Kanglei channel gi mai kai digi khoi gi lengyan fi ma ka khotol tam chake aduga Ruby Ariana tawruba haidi tungi punchida su mai pakpa afawwa khoi gi music director amo oibiu haiduna Kanglei channel gi mai kai de wish tawjari ahanu makta da Roslyn Chanu bu Kanglei channel gi mai kai de gi taram nokcheri mayam puno pusu thagat chali Liklam Film Production banner na puthok pikiba mitlu pirang hariba music video album asna top 2 chalak pasida Roslyn Chanu na singer amoina kari fongdok ning bage habado khajitang fongdok piu isai se mai pataba matamda yam haraba phause ingonda aduga viewers sing amadi crew member isai sigi crew member sing pusu haninga ditena thaga phongdok chari isai sina mai palakpa matamda Roslyn Chanu na isai sigi mai palakpa credit hai tare ka madu kana da pibining bage fongdok piu isai sigi credit ti music video album asigi director oibiriba ai ibung danau jada pizaning Roslyn na ngasi khoi studio as lengbirak pagi khudong sabo de loroga ngasi gi yengbiri ba viewers sing gi damakta haidi makhoi gi pukning je khajik tang pena ba ko mitlu pirang hari ba isai ase mateng am tang ngang biram di am nungai jagani isai se aina sakchaki ba matang adaldagi lokacharaga khudol tamjage imagi damata tamjening ba khudor kaya pangal sonbi oibana pangthoke khaloba kaya ma pangthokpa ngamdana leira baso nomadi nongai rakhini imabo yam nungai jai Roslyn Chanu na ngasi akhoi na haijaba da isai si busmaina miyam gi damakta khudol tawbiramba aduga ngasi isagi achin ba kya ma kai thopiduna khoi gi studio de lengbirak pai damakta Roslyn Chanu gi damakta lengyan fi ama khudol tamjage aduga Roslyn na tawruba ai tungi punchida zu hena mai pakpa fawa singer amo oibio haiduna Kanglei channel gi mai kai de wish tawjare aigi maikai de kisu Kanglei channel bu thaga phongdok chari hena chawkhat poibiu Kanglei channel top 3 gi thorama sida Nausa Sanana direction PV ki be isai asina top 2 chalak pasida director amoina kari phongdok ning bage habada phongdok pi yamna hayai tana nuai jo phongdok chai aduga khoi gi milu pirang team se ina khaidagi nungsi jaba team natani halse kumi bada sranda akhoi anu thok dam support to bi ma lai tabi adagi aba yakkan hona kan priya adagi khundra ko mabi aduga yam he nuai de khoi gi sani khundra ko
Sani Nausepam mahakse akhoi kai hani piba character khudimakta dum yes ta haiba villain oigera special appearance oigera mate oigera adu oigera yamna tongan actor ne mase tongan artist sengun haitara aduna yamna nungai ba ting natane wasida singers anu matani yam kana hotna ba kana matani aduna yamna nungai ne namgi si kana adu yam hena su nungai ba poe si nambada Nausa Sanana direction pibiba Nachum Haiba music video album as Nangasi Kanglei channel gi top 3 da muk challe aduga Lupirang Haiba music video album sina muk top 2 da muk changlakpa sidai sida director moina kari phawge haibada phongdokpio yamna hayna dana nungai aduga akhigi isai ani mose hotna ba chamana dum honai na aduga secret credit che ai hana akhigi viewers sing yeng biriba mayam share to biba like to biriba amadi akhoi Kanglei channel bu support to biba mayam da hana credit che ai hana pijage mandi mayam gi support yaudna kaisu akhoi na sigi je sungam gadam te smai ta ba sungam gadam te aduna nachom hai su yakana hona gi aduga nachom da yaud mayam adu nachom inau nau na su akhigi dance crew ma launch to jabane aina aduga nachom gi singer su kitang senior ba haitare aduna senior sina support to gi akhoi junior support to jabani aduna akhoi gi hoji akhoi na na isai salai ba akhoi naha sin haitare makhoi su matamamda ahanura kadoni ahanura ko matamda akhoi gi ichai su sina moigi isai tahan gi haragadi akhoi na su senior sing isai je ta ba mathau tai khallaga yu nachom ni da khara senior oina singer oiga su dumaina aina tawjagi bi isai amni aduga milu pirang da haragadi milu pirang ni crew member mayam che loimak aina nusiba family nga tani habdi akhoi akhoi full support to gi akhoi mama lai ta bi da spranda akhoi da kana full support to gi priya kana honai adagi khunda pom abi aduga yam hen nungai bi akhoi gi an nauksekom sani mahak si yam kana akhoi gi kai hani mawana piba akhoi gi kai hani any character khudin ta dum no swai haide ma de villain oigera special appearance oigera mo oigera yes nga ta hai ma se habdi aseng artist ni ma je duna yamna loina ba nungai ba cameraman de kai de gi singer de gi loimak loina ba nungai ba mi nga tane duna milu pirang je madi yam nungai na thoido hendong yam nungai na namgi haijara gai antawsage isai asigi matang da kamena ma lokachage yani Jotin Wakambam na sumna haibire wari gi plot che khajiktang fajaba wat prai na khali khajiktang semdok piro film moina puthok pirakpa ya ngajari thank you Jotin Wakambam thank you akhoi comment mayam da thagat pa kayama adagi nungai tabagi phongdok piraba kayama yawi masi ke sukai beleite hamni mayam gi opinion ne adubu Jotin da ina hajening badi akhoi minute 3 mutang habdi minute 5 mutang sangba lumji da akhoi pung ani hum sangwa film amagi plot to minute 5 da samjalaga tawpanina kitang gi du mistake yawrana khanjai adubu Jotin swana opinion pibirapagi mathangda ai shandok chana khona jage aduga film oina akhoi haunaba sem sabdi haujare adubu Jotin na film oina thopirapa ngaijari hai sinadi kitang do isu Jotin da akhoi gi music video asigi kitang do isu kai hani changjafam pi habdo aduna yam khamjare aduna akhoi Jotin gi ningba se akhoi soina thuman jage thank you Nausa Sanana Ishagi Achinba Kyam Kai Thopiduna se khoi Kanglei channel gi studio da lengbek pagi damakta adukimatik thagat phongdok chebaga loinana Kanglei channel gi mai kai gi lengyan achama se makhodol tamjage aduga Nausa Sanana tawruba thabakta haidi tungi project sing da su mai pakpa miyamna hetna yaba oirasnu haiduna Kanglei channel gi mai kai de gi wish tawjari thank you ai ma kide su Kanglei channel bu hani ngai kana thacha phungdok chari aduga mayam da aroi boina in haijagadabdi akhoi masen han jan haijagre akhoi masen artist masen hunaba akhoi masen sidanaba masi to asi aduga mayam da haijaning badi akhoi micham amana kana gumam da khupang tharu matam da akhoi kesu adugi poto kesu viral loidi hatang hanra toki artist amna kana gumam da khupang tharu gadi sigi artist ne khupang thara me khola me na viral loi micham amana khongau segai set matam da ngau bani haine artist na khongau segai set adi yo tai na matam tam nei aduna mayam artist na butawri celebrity amana butawra gadi sandok toigi phattaba celebrity na afaga tawra su leiba sida afaga ma bot le pani khangja ma butawra su hunaba amaga ma hunaraga sidana sigi thawse toga akhoi masen dingjen manaraga akhoi masen thawai hakchang yauna pulap punna amtang sogat minaraga leiba se sakhana go hona si haina in mayam hunda haijaraga losinjare thank you
ꯍꯧꯖꯤꯛ ꯑꯍꯨꯝ ꯁꯨꯕ ꯑꯃꯗꯤ ꯑꯅꯤ ꯁꯨꯕ ꯃꯐꯝꯗ ꯂꯩꯕ ꯏꯁꯩ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯁꯩ ꯑꯗꯨ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯈꯤꯁꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯥꯏꯅꯗꯒꯤ ꯆꯠꯅꯔꯛꯂꯕ ꯂꯩꯔꯛꯂꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯔꯝꯗꯝ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯁꯉꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯅꯣꯡꯏꯟ ꯄꯦꯅꯥ ꯊꯥꯡ-ꯇꯥ ꯁꯒꯣꯜ ꯀꯥꯡꯖꯩ ꯏꯃꯣꯏꯅꯨ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯤꯇꯝꯁꯤꯡ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯂꯣꯏꯅ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯃꯗꯤ ꯈꯥꯃꯦꯟ ꯆꯠꯄꯒꯤ ꯂꯦꯡꯌꯥꯟ ꯑꯃꯗꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕ ꯃꯤꯇꯝꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯐꯖꯔꯕ ꯐꯤ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯃꯈꯜ ꯁꯨꯅ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯁ꯭ꯇꯣꯔꯗ ꯐꯪꯕꯤꯔꯒꯅꯤ ꯂꯣꯏꯅ ꯊꯧꯔꯝ ꯀꯌꯥꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯕ ꯑꯦꯀ꯭ꯔꯦꯂꯤꯛ ꯕ꯭ꯔꯥꯁ ꯑꯦꯂꯨꯃꯤꯅꯤꯌꯝ ꯋꯨꯗ ꯑꯃꯗꯤ ꯏꯄꯣꯛꯁꯤꯅ ꯁꯥꯕ ꯃꯦꯃꯦꯟꯇꯣꯁꯤꯡ ꯀീꯆꯦꯟ badge sticker calendar screen printing wall hanging resin photo framing t-shirt printing asinachingba kaya ama sabagi khudong chaba leiriba lining solution ni ngasi maglengsinbirau aikhoigi address Wangkhei Tokpam Leikai Singjamei Kongba Road Imphal East Manipur 9862758272 da call tawbirau loina aikhoigi Facebook page Lining Solution da like tawbiduna aikhoigi anau puthorapa potlamsing yengbiyu amasung apamba order tawbiyu ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯀꯪꯂꯩ ꯆꯦꯅꯦꯜ ꯇꯣꯞ 3ꯒꯤ ꯇꯔꯥꯃꯔꯤ ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯃꯌꯥꯝꯗ ꯑꯍꯨꯝ ꯁꯨꯕ ꯑꯃꯗꯤ ꯑꯅꯤ ꯁꯨꯕ ꯃꯐꯝꯗ ꯂꯩꯕ ꯏꯁꯩ ꯑꯗꯨ ꯈꯪꯍꯟꯖꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯁꯩ ꯑꯗꯨ ꯈꯪꯍꯟꯖꯒꯦ 2,15,745 views amadi 4,217 likes fanglaba ishay adudi yengbada nangse layrangom ningtise no padamino laynamgom nungshire
Taurem Ranjitna producer oibiduna afau amadi sangitana sisakliwe ishay asida bizu amadi gokul maroi ba saktam langbiduna bimol fivona direction pibiri isay asigi matangda ibom star irom amadi Taurem Ranjit ka unaduna isay asi karamna mai pakna puthokibano habadu akai ma'am puniminas ahanba maktada Ranjit Pukangle channel gi Meikam degi taram nokche channel ni yingiba phnom point komal khurumjari Ranjitna producer oibikiba Nomali jacket hariba film asigi isay asina koi Kanglei channel top 3 gi ahanba mafamda chanbangam lakpa sida koi producer amaina kai pukningda kai fawbage habda phongdopi Kanglei channel da koi gi film asigi isay si to 1 tare habada ai yam nungai habadi sukta thajadaba aidi isay hina to 1 tar kan habaje ai gi mota swa thajadaba habi nami ba hujikan gi manipuri film sida namnari ba isai ji di am standard oina namnare du numitugi oina akoi gi nangnana ba hai tare ne kano torga yang wana khone namgi ba adumba isai makhak oiba da kunga bijuga ju sangai festival gi pung madukta chakadamne du togadamne toksalapa adu akoi yang wana hai tare adegi torli inbasina makhat kekong thajalapa aduaina tawdagi akoigi film isai si namada yang wagiba isai mena kana yang wana sain tawdana de cameraman koi yama daibom saga tawinnaga mana kano tosulapa aigi now Dhanachandra na amaga lei aduga Singhajit ana amaga moi ni ga to torli ga de koi hom changna thangna daibom sa mathang ni short kai jaga tawduno ga thangna khotana toraga to yam namgiba haitare adum isai ma oigiba haitare aduga samana to 1 tare ga habsida aina yengbiba puno ku aina yam nungai phongdokjari thagat pa phongdokjari haitare yam thajada mo sain to 1 tar ko yam nungai haijau tare Nongban gi jacket hariba masigi film ase producer moina hadi film sigi maming se karamna thon kibana habda khasang phongdopi Nongban gi jacket hariba film sigi title si ahanbada Nongban gi jacket ana tholamdi Ranjit ki jacket ana tholamane duga hojik Ranjit habjin sum nungai tabadagi Nongban jinena phajagado malena ani sum khanjaraga Nongban gi jacket ana dumaina da thongiba film amang khaki maming haijabata Ranjit ne isai achinba kya ma kai thopiduna ngase koi Kanglei channel gi studio le leng break pai damakta Kanglei channel gi Meikam degi achamba lengan film khotol tam chake aduga Ranjit na tungi mathang puthorakada film sing da zu hena mai pakpa myam ne hena khangnaba producer mo oibiyo haiduna Kanglei channel gi Meikam degi stokjari Kanglei channel na makhata na torpa thapok khudimokta hena mai pakpa ama oibiyo na ai Kanglei channel gi mukunda thamjari aduga Nongban gi jacket hai film asi hantaki lakadriba mi jigi manung hita soidana premiere show release tawragani aduna miyamna yengbiu Nongban gi jacket hai film asi bu miyeng tabiu mayang gi asin banga kaithokpiraga lengbiratuna Nongban gi jacket hai film asi amutang di miyeng tamna si haro hongsi thamjaga ai sin ibom cha irom na cameraman amo ina isana nambi khiba khoi Nongban gi jacket hariba film asigi isai sina khoi Kanglei channel gi top 1 chalakpa sida kai fawge haba to khasitang phongdopi Nongban gi jacket hariba film sigi isai si yam wan namgiba hadi film si ju yamna matam changba film amo ba ada producer na yam wan hona jaraga sumaina top 1 ga tarak sida ai wakhal no yam nungai ba fawge isai asi namba matamda thengna kiba awan nungai haitare khara phongdopi isai si namba matamda hadi sangai festival matam jo isenba aduga artist sing ju in time schedule da lakpa ngamdaba aduga han basu ngan han jaiba aduga isai si moina atopa schedule ama mu tana bada matam khar changbai da hadi juna celebrity artist ngan obnina aduna namna hona bada ai gi behind the scene kangu si awa hadi apiba matam khar duda isai ji loi hongdragadi amu producer side gi awa boidaba hadi numit nini humni nak changne adai mari mangani chang taragadi producer gi budget tu farak taba aduna producer si phamaga leitre hadi trolley thangdana tuna loina ba adai hadi artist sing gi awa basu yengna phona ba adai camera gi side ki su mateng pangna phona ba adai ai su lagu thiba ai gi assist tawada ba cameraman su numisi magi su private work ama leibadagi lakpa ngamda ba ai gi assist su oi ba moina aduga equipment da su moina matik mateng pangba mana seng na isai jinambada tamoi seng no wai haita
Ibom chai rom na ngasi isagi achin ba kya ma kai thokpi dona khoi gi Kanglei channel gi studio da lengbrek pagi da makta Kanglei channel gi mai kai degi chambalengan chi ma khudol tang chake aduga ibom chai rom gi tung gi punsi da su edi hen na mai pak pa cameraman nam oi view haidona Kanglei channel gi mai kai degi visto jeri Kanglei channel su ai gi tarap gi film da changer chungjeri ba wana changer chungjeri bi singo sumaina mayam mang puthok piraga sagi apen pen da hangi gi da muka Kanglei channel du sai ma ke gi thaga tu phondok se matangi episode ke damak anawi ishay amadi nungaiba mapau kaya ga loinana miyam da mu khusinajage ngasigi asugum laba pungfam asida mayam punna ngaibiramu ngasigi oinadi Kanglei channel lan thokchaba top 3 ge thorom matang se loishinjana mayam de ayaba da